April taramari paknung gang ref thawdokpo yaneb phongdoktani Imphal City akoibada miyam asoba khongset amang asi chatkre. English ng wasanipan drama thoide pangthokiba Anglo Manipur wabaning singduna ngasi lamnam asigi mafam kayada amam numit haina palon pangtunare. Police Commando amadi Tarusbasam Rifles ki affirmative team amana United Socialist Revolutionary Army ki yamna push fly sing phadakre. Amasung English ng taramapan phawbada yumthong khudumagta thaknaba phabi sing hangalagani haina PhD Minister Lo City khona wasataduna miyam thalmi. Mayam Kurumzari, Adoni Ambidabasi, Impact News ni, Aitaklaman Siam Kanan Housing, Pungza, Sifabagi, Maraba Pausing, Miam the Pizari. Tasik Tang Taramari, Serabunamita, Tokiba, Gang Ref Kitaudupo, Yanima Fongdok Nangasi, Miam Yasoba Kongsit Ama, Imphal City to Satkre. Civil Organization, Stance Wing, Student Union, Imalup Amasong, Mahiris, Luena, Furup Kudimaki Yamla Miamna, Masigureli Aduda, Saruyaki. Core Committee of Paknung Gang Ref of to minor girl hana shinda pang thokiba rally asi thangwiban DM college campus ta leiba ima khontongan bigi sanglendagi hauraga khoyathong dingku road amadi lamlong tamna chaluraba matungda minuthong maike da laktuna DM college fast gate ta sanglaktuna ima khontongan bigi sanglelda panthungpam oike khongsera du da saruya ki basingna gang rapists cannot be kids punish rapists no means no Ref culture marufangna mutatlo we want justice high by the singba pen daba kholau kaya lauki miyam ngi khongset aduna ima khotong hanbigi sanglin yaroba matungda mafam adu da miyam gi oiba asoba mefam amasu pangthoki core committee asigi convener n jiban malana phongdoki bada nupi masa anibu menung silaitana nupi oibigi ikai khunaba mangan bagi thong adubu khunai asin akan mamongda kandem tawi Ataba matamda while sataduna maralaiba singi matakta akan maserak pigadabani haike mahangna makha taraduna mainaba department sing maruwaina ICPS Sal Welfare Committee Social Welfare Department amadi National Commission for Women gi maikaidagi su lawfam thokpa thaudang sing ataba matam lakhot piu haike loinana tamthiraba thaudok asigi victim oihoraba singda justice phangan biu haina mahakna lengaki mafamda appeal tauki Fanba yai thasiki tang tara mari gi numidang athengbada phaknungi jaga amada yoi taretna sab geng khutpu amana nupi masa ani butam thina nupi oibiki izat ikai khona bamangan kibani Hingnabagi matangda makhoida yamna dim oiba makhoida yamna depression lakpa sina chingba wakhalon ama burden ama leibaduina adum tawbasi masana tabani ko adubu makhoida khoina psychosocial intervention ama government gi side tagi pibi pame not only for money paisa dudagi wanati habako just support tawri Manipur da leiba government gi side tagi adagi akhoi gi mayam leijari ba miyam na suma sida support tawri magi damakta khoi mayam leiri habadu utpagi wane bako Asigumba gang rapising sa makoy sing sibu matik chaba hakpa cherak pidragadi matungda asigumba che hanjan thoktana they will be always tempted ko to commit that crime aduna tawgani haibagi kenoda khona masigi kenosi sinjaban Manipur ningkha tamamangduna British keloilam saswan makha da tin kibanamit ning singduna amamam numit pangthokre International Peace and Social Advancement IPSAN Sindhan ing Lisingama Chanipan Frama Thoginamit Asida Manipur ki Konung Kanglada British na Makoi UN Jack Yekpa Final Firal Singkatuna Lamdama Sibu Kudum San Kibanamit Asiba Ning Singduna Amamam Numit GM Hall da Pangthokibani Thauramadu Atoba Mitunglen on Saru Yakiba Manipur Legislative Assembly ki Speaker Y Kemsana Kongjom Numit ki Say Nadibasi Loishinaba Honaba Akang Ahi Sing Scholar Singamadi Tongan Tongaba Luf Singa Tananaba Thong Launa Hangduna Tamni Haibu Wafam Miamda Tamki Ning Sing Tauramaduda Lamdamasida Lediba Tongan Ba Civil Society Organization Singilu Singba Sing Puari Akang Ahi Sing Amasung Miamda Saruyaki Tauramadu Haudringai Mangwinana ZM Hall Mamangda Tamba Atauba Sing Ning Sing Kubamda Miamna Lai Katuna Ikai Kunamas Utki Numinasi Bishnupura masung Thawal district mafam kharidasu pangthokpada natana tongan ba mahiloi sang singdasu pangthoki Itias ki wari khudimakta soiramba amadagi soirakpa amadagi afaba phattaba isi loi thokpanina madu nainabagi tanja aduni karigumba kanda aigi leijariba thibam asina pangbangamba mateng hairakpada
ai thawai haksang yauna pangjagani social organization oi bigera politician oi bigera punamang sigi himai sumbiri di prajani praja se hobam sange sini praja na hodna yawamata mai pawai praja gi kutan loi nei Palon Thoramasi Thawal District Mafam Kayadasu Pangthoki District Asik Oina Mapungway Thoramadu Thawal Mela Ground gi Community Hall da Thawal Apun Baluf International Peace and Social Advancement Sinduna Taramapan Suba Amamam Numit Haina Pangthoki Mika Pondringai Landamasi Ningka Tamnabagi Damakta Thawai Thakraba Athawasingi Mafamda Laisema Sana Zawan Lusingduna Lai Katuna Ikai Kunabas Utki Thoram Maduga Mari Lenana Ining Tholai Sema Sana Zawbana Aikogi Lamdamasi Thowai Daba Thodok Kaya Thoktuna Tangdulaita Daba Lamdamama Oire Lamdamasi Apaba Lamdamama Ohenge Hairabadi Tonganba Hiram Kayada Sinta Pangthokliba Ireisha Kudimakna Iramdam Ireba Nungsibakolena Sinta Pangtokpa Mathautai Haibu Wafam Singh Miyamatamki Taramapan Suba Dagdi Observation ngasi International Peace and Social Advancement amasung apunba mayai ka bachinjak thingbalup ka khusanaduna kainau thongkhong community hall su pangthuki ngasi ki thormadu da Srimati Al Sumati Laima Members Jila Parishad N Singkhai Nganbi President apunba mayai ka bachinjak thingbalup W Homesho Pradhan kainau Gram Panchayat na singmana saruya ki bolena Yumnam Sa Dilukuma President Pandam ex President UCM na resource person oina miyamda wangangki Imphal West District Commando Masong Taruk Sabasam Rifles Androgi Apumatim Amana Laloluf Amagi Yamna Kusukulai Sing Fagat Kre. The Madana Fagat Krabakulai Sing Ado the AK Summit Rifles Ani MA3 Assault Rifle Ama 9M Pistol Ama Magazine Taret Camouflage Sports Ahuma Masong Kapi Yariba Nongay Maru Sani Taramangani. Fagat Krabakulai Masong Nongay Maru Sing Ado Imphal West ASP Office da Pawmising Mamang the Potoktan Utke. Kulai fagat pagi thaudok aduga mari lenen Imphal West ki SP en herozitna akhanaba pawm phangwada gi ngasi ayuk angan bapung ani makhai taba matamda Kangpopi district ki manung sanba Andro PS na konba Hairok Lenda Imphal West District Commando amasung Taruk Subasam Rifles ki team sangsin ki Deputy Superintendent of Police Operation Imphal West Thangku Shan Hauke OC Commando Imphal West Thangai Pawn Singba Taruk Subasam Rifles ki personal sing yawa team aduna mafam adugi yum sing da changduna thibahumba ki thabak sathaki thibahumba duda swantak lamthillan wifi kawba mioi asigi phau thamiba court hangdoktuna yengbada khulai mayam sing asi thengdarakibani khudakta santada wahang pang sathabada khulai sing adu United Socialist Revolutionary Army USRA laluluf kini haina phongdoraki hairi faraba sontak Makata na wahang pang tauna na bamadi makata ba excel lakot na nabagida ba Andro Police Station da sinakri hai. Pose thamami banupa sontak lanmin lang wifi hebasi koi fare pari wa misiga koi arm and ammunition recover tawri basiga koi Andro Police Station da koi yam tuna sinakragani always ki maroina commando police personnel loimak hairiba koi ki CI operation ki sabak asi makata na adung continue tawgani anti social elements ingi matak sataba drive chawsoba koi liquor gi drive tawgeba chawsoba assessment phangiba kot kiba adum masi lei hairiba drive sing asi koi makata na adum chachagani Bisnapur district manung sanba mafam amada anisba lanjaw matamgi oigani haina chingnaba bomani fangle bomani adu ngarang kha posang mamda leiba namairapam brojeso sei kuntramanga gi toilet sanabagi kom tawbada thengnarakibani Vom Pangle Habaki Pawhek Fangbaga, Bishop Police Timama Laktuna, Nemidang Pung Tare Taramdai Adwai the Lokatki, Bomadu, Manipur Police Bomb Disposal Squad Amasum Bishop Police Apumatimna, Koirabangi, Maham Amada, Asoangam Yaw, the Nangasi Pung Taramakai, Karihelak Adwaida, Pokayan Kre, Bomani Adu, Bomb Disposal Squad Kimatung Ina, Malemgi and Subalanjau, the aeroplane Dagi, Tadarabok Wigani Haina, Tazanari. Kuntaruk Suba sector gi Tarantui Suba Sam Rifles na headquarters IZR South ki miyang makada lona Tinkraba Laloluf UNLF Yauraba Mioi Ama Mark Imung Manungda Sinakre Laloluf Yauraba Mioi Ado Imphal East District tagi Laisram Ibungo Masagi Sahi Kulom Tamat Ngairi Mark Namduna Laloba Yahulaga Menmada Leba
lalulf asigi training camp ta leiruba miyoi ni hairi mahakna training camp tagi senthorokpagi lambida Assam Rifles na faraba matungda imung manungda shinakibani. State asagi yumthong khudingmakta thaknanaba aruba afaba ising fanganabagi thamak assembly constituency hombumakta koina satuna yengsingani haina PhD minister Losi Dekhona phongdokre khongthang asigi saruk ama oina ngasi nauria pakhanglakpa assembly constituency ke manungsana laiba water supply scheme singi phibam sing yamna kupna yengsanke Assembly constituency asigi MLA Soibam Subhasandra PhD department gi EECS Lokendra amasung AEM Damodo yauna satkiba yengsin khongset aduna haubam marak ngangom laikai amasung kaisham laikai gi lonabada sariba water supply scheme sangai pro mamang laikai malom tuliaima malom tulihal larianjam kodong popi mamang amasung langthawal furama khongna singmada laiba water supply scheme gi phibam sing yengsin ke Scheme ayambada award pakayamarum thengda kiamasung lupa lak samriga humpumanga sangna sagadoriba hyangthang water supply scheme gi aphamsu yengsin ki scheme ayambada pipe leak oiba mi singe reservoir ga sanadaba pipe sangna tingba ngamdaba electric pump amasung fencing gi award pasing thengnaki khwaidagi aruba phibamda lairejam water supply di sahi nipan gi mamangdagi pipe yakhidabana maram oiraga sijinadana leramki phibam singasi ubada minister na scheme asida waliba pipe fencing pump filter media amadi additional reservoir sing athuba matamda upgradation pinanaba PhD department official singda khangan kre Minister Losi Dekhona phongdokibada Prime Minister Narendra Modi na lakadriba lisingani taramapun phawbagi manungda leibak asagi yumthong khodingda thaknanaba aruba afaba ising phangani haina thamkiba vision adu state asida mai pakna chatnaba lengak asina awangba thakta honagani water supply scheme sing asigi akoibada lunana thamnanaba amasung miyamda awareness pinanaba department gi mafamda minister na pautak PK There are some things to be addressed. There are some areas to be repaired. There are some areas to be expanded, and then we have seen a lot of issues. But this will be taken up. Water resources that is been taken is basically from the groundwater, from the pond. We need the environment to be clean. I could see that a lot of people are doing well, but still, now I will instruct my department that they should every water supply scheme in that area we should keep dustbin so that people, whoever visit, should maintain the environment very clean. Kongsara saru yakiba nauria pakang lakpa assembly constituency MLA Sowa Sandrana assembly constituency asida ngasi phawba thaknaba aruba ising phangdaba mafam kaya leiri anabu government asina thaknaba aruba ising phangnanaba local khongthang asina sayesigi manungda kendra sigi yumthong ayamada afaba ising phangan ngamnagani haiki Ishingi problem si adugi matik wai thangnabi ising sida anoba sarkar sina thamiba vision si thangnabi ising da priority pibani aduna koi honorable chief minister gi ising makada koi khungangi adi yumthongi ising phangnabagi changsilaiba khongthang sida koi honorable PhD minister gi loina na nauria gi real water supply scheme gi makada paikhaliba project sing thuna commission tawna ising ji pina ba koi honorable minister ga tana jaraga thuba pina hona jagani Ngarang ahing Central Force ki visual set pamioi kharana thangmi banda leba naharu lai sema club ki president amasung member ama fana da honera ba thawong gi mayokta wakani fam kre impact news na phangma pawda ngarang ahing pung ama makhairom ta ba dwaida thangmi ban sinam laikai da leba NLC gi president Laisangthem Pradap amasung Irom London bu fana da honera bani hairi maram suklai leitana arrest warrant su pidana Central Force ki visual set pamioi sing aduna makhoi ani bu fana da honabada laikai miyam na thoraktuna Thinki Miam Tongnar Padagi, Mio Sing Adu, Infal East Police ki Mio Sing ni Hiram Naga, Satki Haina, Lekai Miam na Fungdorki. Madam Sad and a fan of Honorapagi. Honorapadagi El Pratap na Force ki visual set passing Adudagi Nantoktuna, Sienbada, Makongi, Kuning Saru Kaibadagi Aruba Pibamda, Hospital the Laikanari Haiki. Todo Wasiki Matanga, Tangwaman MLA, Case Zoe Kishana. Armed Forces Special Powers Act. Lokthokraba Infal West ki manung sanba mafam asida Central Force kharana mi fana na bahonera pasi laibak thibani hiram si asigi matangda DGP da se thaduna senari pasing khangdok na bahona gani loinana niyom gi wangmada mi fana bahoneram liba Central Force sing thidoktuna excel lokot piu haina magna anobalengak asida appeal tawki
Masagi Mifamaduda, School Mahiroi Kayayana, Sinam Laikai, Found in the Cinema Patients Auto Sing Su, Nomagi Sinta Liptona, Sarviaki. Kamain tawdana khoigi Central Forces singshina Armed Forces Special Power Act lokthoi ba jaga sida chang aga thirak pano haibase masima ek sengna khangba darkar lei tawning bada tawbagi phibom ama laalaga di madu yamna aran bo hum oigani Shri Pratap Club sigi thabak tawraga yamna chamna punsi len bane se laikai miyam khudimang la loina khangwa phom hatani marksi khoigi NLC club ke president oibadana tana Thaiba United Club ke su vice president oina Lebaki Toda Kada, Tabuk Yadno Laiba Muemani. Asugum Laba, social worker, Mayamase, Masi Mangan Nabasangli, Kontang se, government is not two matam the Excel Lokalaga, Generipa, Asugum Laba, Logi Wang with a Sangsel Liba Kulaipiums in the Kanano se, Fauna, Hydrocadabani, Madu, Numpam Toi, Makogi, Makad level force Natanina, Natragadi Masi, Miam, that's all we hold Malakumatam, the Madugi dive to say, Paliba governments not Ogadabani Habisi Kangadaban. Thangmeban Apunbagi Apex Body Amas Oiriba, Thangmeban United Club Ki Vice President Enzi Ganasiam Nasu, Police Nawari Sasi, Hydabasu Makona Tona Lagadaba, Mui Anibu, Ahing the Loan of Fan and Hunariba Tong Yaning Day, Lebak Madimiamgi, I found about Tarum Singda, Mayung Sound Yariba Mui Anibu, Aki to Zum Pogan Bakitong Asibo, Live of Tibani Haiki. Warren Yaudaba, Mima Pavayadra Pumsida, a Hinung, Matunda Sangaga Mibu, Paraga, Makona Pura Hundumge Habagi, Wakalun Manba, Puralanagi Tabak Semasi, Matunda Tamibanda, Monaton, Bidanaba, Kogi Tamiban United Club in Maikidagi, Kogi Sarkar Sida, Ming Sang Sinbu Haiduna, Koina, Kan Haizari Madamdi, Mamang the Suasugum, but me Paraga Mangan, you begin to Doka, the Gi, Kogi Manipur, Sarana the Nalayan no Mohador Pasemasi, Ton, Biganu Habasimatangdi, Kogi Sarkar Stekuna Tamzeri. Thangmeban Kondram Selung Malaikai Akobeda Laiba Lupmanga Khoi Lamphel Women's United Development Organization Kongnang Makong Apun Mamera Pai Bilov Kondram Selung Maning Laikai Mera Pai Bilov Takelam Laikai Apun Mamera Pai Bilov Maning Laikai Amasong Thangmeban United Club Youth Club na Punchilaga Sem Hiba Joint Action Committee Against Drugs and Alcohol na Laikai Sik Akobeda Maya Kabani Shayon Mamasung Shaba Matampuna Maki Oina Tingli Haina Sirlama the Fongdorakle Lunana Committee Asina Law Leva Firip Asik Mayota Lak Labadi Tolak Papataki Dai the Pumba Masama Sana Lojaga behind the show Fongdorakle Car Maikai Light Vehicle Passenger Association Gari Silva Yauna Makal Makaka Kongzang Sangsingani Haina Laurumba Tauramba Adu Matam Karki and Handokli Hairi Lambia Setuba Matamda Shem Hauragani Haina Tazaba Pirak Padagi Kongzang Adu Handokpane Kaksing Lam Haidagi Wavagai Fawagi Lambi Pibam Ngasi Kaksing Kemdragi MLA Yankom Sur Sandra Singhana National Highway Division 1 Executive Engineer K Prem Kumar Yauna Makok Tongba Singna Yang Sinbagaluna Tazaba Pirak Padagi Kongzangasi Handokpani MLA Sur Sandra Fongdorapada National Highway 137A Gi Saruk Ama Oriba Kaksing Lamkai Dagi Sangmajin Fawagi Kilometer Taramangarum Sang Lambi Sarukasi Sem Nanaba Central Government Lupakro Taranipan Kaitorakle Nong Singi Pibam Patabadagi Lambi Semba Nong Singi Pibam Parakpaga Lambi Sem Hauragani Haina Tazaba Tamki Rongmai tribe Naga when a Sakhangaroi Haina Tasiki Kunmangada Nagaland State Cabinet ki Akandaba Mipamna What if Lokre Nagaland Nagani Haina Kundariba Apipa Purup Singi Manunda Ama Oriba Rongmai tribe Naife Neferiogi Lengak Matamda State Ashida Kundariba Furup Amani Haina Sak Kankibani Hiramasigi Matangda Nagaland Government ki Cabinet Secretary ki Thadorapa Office Memorandum Amana Hai listening to Tarani Togi July Kulumdoida Matamadu ki Cabinet Loki Warip Ama Semtok Laga Rongmai Bu Naga Tribe Ama Oina Laudanaba Warip Laure Ing listening to Tarani Togi August Mari the State Government Tokiba notification adu Kudaktagi Chanaroi Adumoinamak listening to Chamapal Hum Doigi Disem Amagi Mamangdagi Nagaland the Lerek Laba Rongmai Tribe Mioi listening among Chahum Tarahum do Yamasung Makogi Masama Susingdi Nagalengi Yelomi Oina Sakangani Hairi Shinagi Henan Province the Ladiba Ayang General International Co Limited Egi Kogi President na Lusing Tim Amaga Manipur gi Salai Holdings Private Limited ka Memorandum of Understanding MOU Hawkib April Kunmangada Kuyak Pinaduna Lalulitiki Lamda Representative Singh Thaduna Technology amasung infrastructure share taunabagi matangda yana krihaina Salai Holdings Private Limited ki Sierlamana Paujelakli Hauji matang saida break matang lauzage Manipur ni malinga tongan bi pau sangalun khoi break ta gamna tunajrake impact news po miang ta da review Break matungda taran oksari hauji makhata ba pauda
Manipur ki hangduna riba Advocate General lobagi matangda thokliba wathok mari lenana Manipur da phongba pause Naharul Thaudang editor amasung Telegraph pause Imphal gi special correspondent amadi electronic media da pau khananabada Manipur High Court ki Advocate General oikiba singna case amata mai pakna loishinde double standard oi masagi yum sagatpada thawai yauduna leiri haina phongdokiba wafamasi hakchina lobagalunena kandem tawi haina High Court va Association of Manipur na phongdorakli Hiramasigi matana nga si Nongtil Manipur High Court Complex ta paumising unabada Association asigi Secretary Ngangom Jotindro na haikibada Manipur gi miyambu asuma maike de lamjing liba miyoi anina phongdor liba wafamasi mitop te Advocate General ohendanaba sangsileba khongjangbu lan uhalle Masigi dama committee ama semdan thigalagani committee na thaglaba report ki matungina miyoi asigi mathakta legal action lokhanaba honagani haiki Thambiki statement ase masai khoi gi barna ngarang khoi emergency meeting ama kaujeri haraga magi statement do khoi munna taraba ne na mutunda khoi strongly condemn tawi aduga hariba ma ki ngangthokriba statement dugi mathakta akhoi kari pakhat pe aba legal gi oiba processing kari pakhat pe aba basi akhoi committee ma samjare hariba committee sina nimit tarani gi manungda akhoi gi managing committee da detail suggestion ama thambirana ma khoi ningsing chakre aduga hariba committee sina thambirakpa report की मतुंगिना अखोई नमागी मथक्ता डिफेमेशन शूट ओइरो नत्रगना कंटेम ऑफ कोर्ट ओइरो अखोई करम मवोंगी लीगल प्रोसेसिंग चथगदगे हाबदो अखोई अथु मतमदा अखोई हौजरगनी Manipur diamond gi character senba nung makhal kaya thengnari hairi hairiba arang nung makhal asi Imphal East ki manung san leiba nongpok achauba singda marang kaina phangmang thengnar kibani haina ngasi Manipur press lapta pawmis unabamada en bimola kobi miwi amana phungdor kibani Sangai Pru Mamang Lekai da Leiba Masagi say Yankim do Sura Bibimola Hauzik Zenemski Orthopedic Department in SARS when the Tabak Puri Haineso Fundorki Mang Nahai Tazaba Masung interest Leibadagi Shahi Amagi Mamang Dagi Hariba Nung Sing Asigi Maramda Tijinduna Laki Magna Diamond Taster Sijinaduna Hariba Nung Makal Singasi Sangyang Tawada Diamond Amagi Oibam Topa Magun Hardness Level da Red Yoba Nung Tengdaraki Hari Nung sing adugi marakta white sapphire amasung topaz na singba atang mamakhalgi nung sing thengnaki hainasu phongdoki Manila Department sing na hiramasida miyeng sangbiduna Manipur da diamond maming ama ngakpigani diamond mining ama hangbinabasu mahang appeal tawki Nung si aina ayamba internet te yeng bakan sida nungog sida so ayamba mai mineral se ureba ina diamond tester du tawraga si test taw bakan du magi rate tu yoraba adoi de ai masi thugaira neba tuga aina ising da hapaga check tawba nunti gi tawba kaigumba da hardness level je sida rate yoraka su side di yellow gumba green gumba dum leiba su yawe ba ko sum yengba matam sida akogi da fight sapphire gi ayamba oire aina de ina khai aduga topaz gumba imethi gumba ko sigumba si oire ne na ina khai si yamna marang kaina phangba pot ni na akoina sina government thabiro da anauba akogi diamond mining ahanba pothopa su oibi oina si hainingba Manipur State Legal Service Authority amasung District Legal Service Authority galunena Sideline Bishnupur ga khusamnaduna namit humni sumna Bishnupur District ki mafam sinba thungna sathagadaba street corner campaign against child marriage haiba banner thet pa gari sing asi CGM biningangomna lamthakre Say Sudan Luhongbana, Tawalaba crime sing Tingba, Ngamnabaki Pandamda, Miam the Kardang Urebasu, Kanganaba Sigma Programasi, Paikat Panihina, Tauramata Yakiba, Sideline Bishnupur Director El Pishakna Fongdoki. Sri Din Dayal Upadhyaya Panchayat Sajak Tikaran Purskar Awal Sunitara Taret Bishnupur Jila Parisat Yadaksha TS Ithoibi Devi Thinungoi Gram Panchayat ki Pradhan O Joy Chandra Pangal Tabi Gram Panchayat ki Pradhan E Dhiren amasung Nanaji Deshmukh Rashtriya Gaurav Sabha Puraskar Awal Sunitara Tareta Hairo Gram Panchayat ki Pradhan TS Damendrana Phangle Haina Bishnupur Jila Parisat na thopa Chirlamana Khangalakli Bishnupur District ki Manung Sanba Kainau area da ki apun mamaya ka bachinjak thingbalup nangasi Fagalakiba Yungau Lita Sani Henba Mia Mamangda Mai Thadan Mangan Kre Yamlaba yu singado mai thara batungda kaino gi akoibada yu yonba yaroi haibana singba kholau kaya su lauki
Students Union of Kanglei Park Sokki Lisuni Taramanga Taratret Session ki committee dissolve tau kibagalunina laklib April kunipan da lubasig head office da general body mifam pang tulakani haina lub asina jerola hairakli mifam asida district branch school college sing da lediba unit singi member singna mifam asi yauna basu appeal tawrakli Free from hepatitis C haiba project amangasi Manipur Press Club da launch tawkre community network for empowerment Amasung Babina Diagnostics ka question naduna Tharumadu Pangthokibani Tharumadu Sar Yakiba Kongi President RK Nalini Kantana Fongdokibada Hepatitis C haiba Launagan Malena Asina Varam Oiduna Say Kodingi Malemda New Lak Untramangaram Siale World Health Organization WHO na Piba report ki matungina Laina Asina Kwaida ki Yamna Shokan Maleba Asi Indiani Hairi Adabo, Laibok Fabadi, Sakolapagi Matung ina Tha Hum Leptana, Lying Bada, Hariba Laina Asi, Kokman Mungamli Haiki, Lunena, Ngasi launch Taukiba Project Asina, Mui Kayada, Laina Asibu, Lem treatment Piba, Ngamlagan Highness of Fongdoki. Government Amasung by the department sing the so Hariba Laina Asibu, Lamdam Asitaki Maru Fangna Mutat Nabahonabada, Mateng Pang Highness Apil Tauki. In short, I think hepatitis C the hepatitis virus in the I think long virus but some sana treat to liver damage to cirrhosis liver cancer life situation give adu I think no for the treatment to me han da upon laki treatment to but tam jam san sang me ka minimum sana be projecti policing kuni makada layang biare kadang cure to biare ahum degi jo chandre ayam virus type singa sigi points in buildings and biraba to bagi mass awareness mayam da masi layang mangam virus ni metro amrika lete World Veterinary Day thorum ga iroina na anti-rabies vaccination program ama wangkai kaithil asangbi community hall da pangthokre veterinary department amasung Imphal East amasung Naharul Sintha Kanglop NSK ga kusamnaduna program adu ayuk angan madagi hauduna sathakibani lakai edu gi miyo kaya na masa masa gi hui poraktuna mafam aduda anti-rabies hidak kapthokna ki thorum adu sarya kiba veterinary department Imphal East ki joint director Dr. S Thoibana impact news da phongdorpada thasi ki kumapan da pangthokadoriba world veterinary day ga mari lenana thorumasi chai khudingi pangthoktuna lakle Saurakna hui shamagi matakta lemna anti-rabies hidak kapthokre haina sufongdoki Imphal East ki manung chana laiba huibu singna nungsijaba Mioi Singna Masa Masagi Hui Matam Sana anti-rabies kapthokpiu haina appeal su tawragle loinana Imphal East ki tongan tawba mafam kaya da so anti-rabies vaccination program pangthokna ba su honari haina fongdoki Hui angau basina chi agadi mioi bagi punsi mangan basi betana tana atopa sa sandesu sumbalaina ase amu mari sandoki dana kiningai oi Maramaduna Hairiba Laina ase Torok Tanui the Muktara Nasi Kapsebani Imphal East ki manung the Labisingda Club Sangstan Kanagumana Kapning Baleragadi Pisa Amata Tingna Haiba pre vaccination camp ase Pangthopiu Haiduna Imphal East ki joint director gi office gi Sumaina Pogda Manipur tang na thokpa medical case ama oina patient amagi lai makhada surgery tawduna 4mm sauba nunga mangasi rims Imphal gi doctor Koizam Sasikumar na lisingba Dr. Timamana mai pakna lauthokre patient adu gi maming na thiam Deven sai kuntramanga apokpa thiam komo mayang Imphal haigum yangbidagi ni hari Patriotic Writers Forum Manipur leptana pangthorapa larik form gi thoram gi saram oina ngasi thoram am oina lakliba April kunthra da MK Saros Khan iba imadi ngaksam yauri haina mingthonba saiding larik ama Manipur Press Club ta fonglagani haina forum asina paujelakli Imphal Turiel boluna nana thamlasi haiba gi paujel da marilak suba River Bank Music Festival numit ni shupna pangthokadori thas ki tang kuma pa ki kunthra phawba satagadori festival asi laipungwa entertainment sinduna singjamai bhaigabati laikai da leiba nomai sang da pangthokani festival asi gi mangjauna nanga Manipur Press Club ta pawmis unabamada thoram ama pangthokre laipungwa entertainment gi director Tom Maisnamna Imphal Turelbu luna nana thamna na bahonabada miyam gi chawrba thaudang lei isa gi tawdaba yadaba thaudang ni khanna Turel asibu
Kanminasi haiki Miam puna lengak asida atau matamda integrated waste management plan amadi plastic recycle plan sing sembi wahaina pongdok bagi tanja ama festival asina piragani su haiki. We had the 4 decisions plan. We had 16 the second rally team integrated waste management system plastic recycling plan. Thambiona 29-30 April sesida koi 2 days event je pangthoni sigi matung da mu akoina seminar ma pangthokani akoi marile na department ma'am invite tawga seminar ma pangthokani sei si yengba lakpiu si dong hak nuai bane entertainment hai tare but entertainment oita ga chu akoi course man hai tare akoi taw crowd ma'am sida akoina chance sama la horaga sesida akoi haining ba wa haidi akoina turen da phatau di hundok pa nalhan bai basi akoina seng akoi turen seng na ba nate akoi ma'am punam responsibility ni Manipur le mi kunimag responsibility ni Manipur site Parisat Infana site Sebok Mingtol Pidon Ikai Kuna Kraba Ya School Hiruma Malaikai Dagi Hijam Romoni Amadi Sangit Busan Mana Pidon Ikai Kuna Kraba Misak Nairaba Manur Sai Saisak Pa Uripok Taram Laikai Dagi Gurumayum Bagendra Saraman Lekidabada Parisat Asigi Masi Pamki Bami Famna Minute Nitumin Leftana Ikai Kuna Utkre Haina Chirulama the Pauchilakle Sangnareba Ani Lekidabasi Lamdamasiki Kala Sanskriti Theatre Amasong Site Lamda Mention Mangamlaridaba Achoba Mangjaba Mani Hainasu Sirlo Cinema Katana Fungdorkle Site Academy Kolkata Masong Mamatas Manipuri Dance and Music Center na Sindal Lamdamasigi Ariba Art Form Mama Odiba Layak Tiva Haibagi Tharoma Ngasi DM College Campus Leba Dev Literature Hall Pang Thokre Tharomasi the Saruyaki Basingna Musilak Laba Art Form Makal Asibo Yokanabagi Wafam Sing Fongdonaki Tungda Layak Tiva Haibagi Tharoma Masu Miam da Utki Manipur Legislative Assembly Secretariat Jamadar Oina Taupurama Muhammad Abdullah Haukiba April Kunmai Lekidabada Manipur Legislative Assembly Secretary ki members singna Chilomada Awa Fongdorakli Lunina Imanungi Awabada Su Sar Yari Haina Sirolosina Makatari Hausi Nasinomogi Basanagi Fao FIFA under 17 World Cup Chalibasai Asigi October Tarutaki Kunifan Faba Indiana Yumbo Oidina Pangtulagani World Cup Asida Asia Dagi Tim Manga Africa dagi tim mari Europe dagi tim manga North Central America amasung Caribbean dagi tim mari Oceania dagi tim mani amasung South America dagi tim mari punna Confederation taruk asigi football team kun marina group taruk thokna khaidok tona saruk yaragani World Cup asigi match sanafam na Navi Mumbai gi DY Patil Stadium New Delhi gi Jawaharlal Nehru Stadium, Kolkata ki Salt Lake Stadium, Guwahati Dalaiba Indira Gandhi Athletic Stadium, Margao ki Fatorda Stadium amasung Kochi Dalaiba Jawaharlal Nehru Stadium Hairiba Stadium taruk asida group stage ta match kuntra taruk round of 16 ki match nipan quarter final semi final third place amasung final match yauna puna match yangkhaini thoi sanagani Sathagodriba World Cup asigi ahan match na Navi Mumbai gi DY Patil Stadium Sanabagalunina third place amasung final match anina Kolkata gi Salt Lake Stadium da sanaragani 1985 ta ahanbu oina Chinana yumbu oidina pangthokiba FIFA Under 16 World Cup Championship haina ming gaunaramba dagi lisingni taret dagi FIFA Under 17 World Cup haina maming onkiba World Cup asida Nigeria na mangarak champion oibagalunina Chile na World Cup asigi masing yamna yumbu oibangamle Ahanba Paradise Union Pungdomam Pupu Cup Under 17 9A side football tournament BSC Indian Army Khabam na Animai Pakre Pupu Pungdomam na Sinduna Lamnai High School Pungdomam gi Sanabung na ngasi sanakiba tournament sige ahanba leg match amada BSC Indian Army Khabam na YLL Kundrak Pambu Panjal Ahum amada Maitiba PK tournament sige ngasi sanagadaba ani shoba leg match adudana YSF Kairang Laktabadagi Mangal FA Khabam na Wa of a Funky Saturday football tournament asida team kunmatan group mari thokna khaidoktuna saruyari hayeng tournament asigi makha tabal match ani shanagani
Nongsingi Pibam Patabana Yatokuna Lakiba, Ahan Sangai Trophy, Veteran Football Championship, Hayang the Gimakata Sanaba Hurgani Hairi. Tonaminasika Hayang Ahan Belikta, IEVFA, Team A, Salan Tongamati, TVSFA, Tabung Koka, Anishabal Liktana, FC Infalamasung, AYMFA, Yaripok, Adina Lamba, Tonagani Haina, Football Championship, Basiki Convener, Tadorapa, Chilamana Kangalakli. Nakalama Romdana. Tarahom di Saba Governors Taekwondo Cup Manipur Matang Tha Marida Gitaret Faba Kumalang Park Indo Stadium na Pangtok Pagaluna Cup Ashida Referee when Sar Yagadaba International Referee Taruk Amadi National Referee Taranipan Oiba Referee Clinic Amasu Me Ahumda Kumalang Park Indo Stadium da Pangtok Lagani Haina All Manipur Taekwondo Association Secretary na Thadorapa Chairman Kangalakli Anisuba Interstate School National Canoe Spring Boys and Girls Championship 2017 Namasung Taruk Subanestan Dragon Boat Race Championship Lismitara Yarunaba All Manipur Canoeing and Kayaking Association Manipur Ginupa Masung Nupi Sanari Kuntra Mapan Yaung na Punna Mi uniform doing a say Infal Thadokre. Masakiti Maduda M Santa Masung Kumari Zingrafina Nupi Masung Nupagi Nupa Masung Nupi Giti Manager on Yaki Bagalina and Ashtina Masung Salam Sanjitna Matang Sidna Tim Course Amade Technical Official on Yaki. Panbayabadi Laleba me Anitaki Marifaba Madhya Pradesh ki Gauri Sharavar Bahinda Indiana Canoeing Amasung Kayaking Association Giming Makada Satagaduriba Championship Aniasida Manipur gi Mount Shendona Sar Yagadriba team players singasi Mamang the Pang Tokiba National Championship Kayada Sar Yaraba team champion Namadi Renesap Tarakaraba team ni How's the Arabada Moraba Pawana Pizari April Tara Mariki Panung Gang Ref ki Tautopo Yaneva Fong Doctor Infal City Kakwebada Miam Boiba Achaba Kongshan Masi Sakre English was Tanipan Frama with the Tokiba Anglo Manipur Wabaning Sington and Masi, Lamdam Asigi, Pafam Kayada, Amam Namit Palon Pangton. Police Commando Basuntarusaba Sam Rifles, Upper Batim Amana, United Social Revolutionary Army Yam the Push Flies in Pagatre. Amasung English Nitarama from Power the Yumtong Kudimakta Taknana Papi Sing Pangalakani Haina, VHD Minister Lo City Kona Wasangaduna, Yam Padu.